ngasi phong singa masum thokiba thakdo wathok singdagi maru ebe I pausing khonga charaga Manipur top channel gi maikedi gi ma'am da share tawjagi ahan bada maru ebe paw amoina lokhacharaga mahiroi furamba condemn torakli Pangal Student Union Danamanjuri University asigi constituent body ama oiriba Muslim Student Union MSU DM Arts ki executive member oiriba MD Arshad Ali Vice President Thasiki Kungamarigi Nungtil Puk Mari Makhairam Taba Matamda MSU General Body Meeting Kawi Habgi Damak Amsogi member ni haiba MD Manos Khan say Kungamari Thabal Moijing Amasum KS Ayub Khan say Kunganito Irong say Saba Housingna Haptagi rent Lauduna Laiba Aniasina DM College of Arts Campus Talaga Mi Sibia say Paiduna Sirasano Haibigi Matagum Furambani PSU na Taraina Laude Haina PSU DM University ki Information Secretary Amisa Sahani na Tadropa Sirolamana Fundoragli Haina Pawamana Makhatari Atopa Pawamana Transgender Activist Sing na Thairambadagi Transgender Asiki Community Activist Santa Maihong Saukre Manipur Ihan Hanboy Transgender Health Center Sangabada Local Transgender Amasung Laidiba Manipur ki transgender activities sing na thaiduna thamkhibabu lamgi sanna masi sangmani haina Manipur ki international ki thakta laidiba transgender community ki activists khurai maihong saukre hiramasi ki matangda amana ki founder member RK Premchand hai state ki laidiba issue sing amasum state asigi local transgender sing ki awaba sing pukhatpagi tanja Pikitaba asi yamna laibak thibani loinana mapalamgi transgender singa Manipur laidiba mayam ga aduki matik khenai lifestyle amasum morality na singbada khena badana tana wakalon su khenai hairi makhoi gi imung manung dagi lapna laiba amasum thamoi kanba oi magna hai nupi manbi mayam gi respect amasum dignity PBU hairaga imung manung amasum khunai gi yeknaba oinadi pamde Manipur gi oinadi financial resource di son mana makhoi mateng panglabasu laidibi state asigi transgender singi wari di makhoi na hena khangba nate community empowerment gi thabak tawba lakpada local community singi thengnariba challenge sing ngangan gadabani thawong asi lamgi sanamasi sangi haibaduni haiba pawmusu phonaki tentangna pawng tanga mayam hapsaramgai sanaton gi maisakna apokpi hospital yaukhre Langla langjin puthokuna miat pasing serak piu Rims ta Dr. Tamliba Sanaton misi gi maisakna apokpi laifam safung khanglatre masa sukan ngamdabaga loinana hospital pukhatkre maramaduna athuba matamna misi esigi langla langjin puthokpiu haina justice for Sanaton gi sor amanasu appeal tarakli Manipur gi wangmra thokpa tuan maruiba pausing myamna masa khaina share tawjaramge Kumbh Mela da saru yagadaba sing COVID-19 test report utkadabani haina lakthokre handak sei gi oina Haridwar pangthokadoriba Hindu singi khwaidagi sauraba dharmaga mari lenaba kumai Kumbh Mela da saru yagadoriba yatrik khudingma COVID-19 negative oire haibigi matangna saktakpa test report loinarakadabani haina authority singna lakthokre sahi amada amuktang pangthokpa tuan malemgi atai lebak singdagi lakpa Yatrik Singsu Saru Yagadaba Khwaidagi Sauba Dharmagi Festival Sida RD-PCR test report tangai fadabana loinarakadabani hairi puwari da ahan boina handa pangthokkodoriba Kumbh Mela asi supnagi tha amadagi hena pangthoklaroi masigi marueba maramdi India da handak COVID-19 laisat nahaunana hengalakpadagi ni haidenasu pawsina makhatari Atopa pawamana Sri Lanka gi Navy na India gi ngami yankhai gi mari fajinkre nga phabra sijinaba hi manga su yaukre Sri Lanka gi lam khaimanung sana leiba ising gi sarukta lam henjina changsila I haiba maral leiba adugi Navy na India gi ngami yankhai gi mari fajinkiba loinana nga phanba hi manga su fogat kre haina Colombo gi official singa phongdokkiba statement amada phongdokre Sri Lanka Navy ni India gi ngami yankhai gi mari fajin ki badu leiba adugi awang thangba masum awang nongpok thangba samudra gi sarukta ngami singaduna lam henjin changsilaki haiba marala fogat khibani haiden su pawamana makhata na phungdorakli makhasa tharak poina atopa pawamana Myanmar gi refugee satret hena Mizoram da sangjapam lauri sayisigi February amad Myanmar military na khanghauduna khu sathaduna leiba adugi democratic oiba government
उथैख्रब मतुंगदा थोलक्प मियामगी अकनब इरांग लाक्सिननब म्यांमार मिलिटरी ने सथरक मियोट मिनैसिंग खांग ngamdabadagi laiba adugi miyoi kya sen thoraktuna Mizoram da sangjafam lauri haidi haukiba sayol asida Myanmar refugee kaya state asida laktuna sangjafam laukibadagi hanadagi refugee masing saruk anirom hengatlesu haidi hana refugee sahum lomdamak Mizoram da lairambadagi ngasi phawda refugee masing satret ke kontrago humdo yaukre haini state adugi official data amana utli haidi Myanmar gi sin state ka ngam khai tai nariba Mizoram na sen thoraktuna Myanmar gi refugee satruka nifu ni thoi lairi haina utlabasu sabsana confirm tawda report amagi matungina atopa Myanmar refugee maudraga mathoi amasu state asida sangjafam lauduna lairi haina state government ki official report amana makhata na phungdoki Mizoram gi Samphai district khakta Myanmar refugee masing khwaidigi yamna laiduna refugee sahumbu kunga mari laidi aduga handakta nauna sanglakpa Myanmar refugee maudraga mathoi amasu lairi haina pawosina makhatari Siaha district su Myanmar refugee samga nifuga mari haijilaktuna sangjafam lauri haina pawosina makhatana su phongdorakli atopa maruiba pawa makka mya hapcharamge Myanmar ge akhanaba yamna thajaningai oiba mafamdagi phangba pawa mani myam hojikta phangba maruiba pawa mani share tawjage Myanmar lanmina nongmaina kapada soklaba Myanmar national ahum More Hospital like an acre, Makata but laying impal Yorakre, border section Torang, Lokat Cray, Narang Ehing Nonge Aduwida, Moregi Yum Tangana, Ladyba, Myanmar Tamu Town, Myanmar Lanmina, Nomina Kapada, Mir Ama Shibaga, Loinana, Taret Aso upon Nankre, Amasum, Aso upon Nankrava Singdugi, Marakta Ahumamadi, Nasi Ayuk Angan Mada More Sub District Hospital. Pukhalaktuna laikanakre makhoi singadu haksangi tuan ba mafam singda nongmaina panbagi dakpham sing takhi tungda More CDO additional SPO operation M Amit More police station OC Dilip Kumar na laktuna aso apan sing yengsin khi haiba pawmusu maruiba pawmoina thajabya ba mafamdagi share tawjari amasu myam pawsu lusilakpoina ngasi phonggi besi fongsing na maruiba pawmoina paper sing the phone kiba mohana lokha sarkar na myam na tentak na hapsaramge Salai gi founder Samarjit Fare Salai Holding Private Limited ki founder Narengmam Samarjit ngarang numidang pung 12 makhairom tabada Indira Gandhi International Airport New Delhi dagi NIN Fare thajabiya ba pawgi likhul sigi matungina maha Air India gi flight amada London dagi Delhi thonglakibani aduga Impal lakna na ba khonaramki airport adugi immigration da COVID-19 test tawna na ba khonaringai da fakibani hairiba pawmusu maruiba pawmo ina phunaki duga myam haujiki oina di pawsi matang asa lusinjrege duga anawi pawlerega di sinsoi dana marakta dum update featureke aduga horenung dana phongbusi phongsingi mapung oiba pawsing maruiba pawsi khungachrakana myam da yamna nganamak pinaba khonajrake hain channel sigi makeri myam da hajari hajiko indikainers and thank you